ꯃꯌꯥꯝ ꯑꯩꯅ ꯉꯍꯥꯟ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯂꯗꯤ ꯄ꯭ꯂꯦꯟ ꯇꯣꯡꯉꯗꯤ ꯚꯤꯗꯤꯑꯣ ꯃꯔꯤ ꯅꯝꯊꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯑꯦꯌꯔꯄꯣꯔꯠ ꯄ꯭ꯂꯦꯟ ꯇꯣꯡꯗꯁꯨ ꯑꯩ ꯑꯦꯌꯔꯄꯣꯔꯠꯇꯗꯤ ꯆꯪꯗꯧꯔꯦꯀꯣ ꯒꯥꯔꯤ ꯃꯌꯥꯝꯁꯤꯅ ꯃꯔꯨ ꯑꯃ ꯄ꯭ꯂꯦꯟ ꯇꯥꯐꯝ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯄ꯭ꯂꯦꯟ ꯇꯥꯐꯝꯗ ꯆꯠꯇꯧꯔꯦ ꯏꯃꯥꯟꯅꯕ ꯑꯃ ꯂꯧꯔꯨꯒꯗꯕꯅꯦꯀꯣ ꯑꯩꯈꯣꯏ ꯗꯥ ꯊꯣꯃꯥꯁ ꯂꯧꯔꯨꯒꯗꯕꯅꯤ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯌꯧꯔꯛꯑꯅꯤ ꯄꯨꯡ ꯑꯃꯗꯤ ꯇꯥꯁꯜꯂꯛꯑꯦ ꯃꯥ ꯁ꯭ꯋꯥꯏꯗ 1:30 ꯁ꯭ꯋꯥꯏꯒꯨꯝꯕꯗ ꯂꯦꯟꯗꯤꯡ ꯇꯧꯔꯛꯀꯅꯤꯅꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯆꯠꯁꯜꯂꯨꯔꯒꯦ ꯉꯁꯤꯗꯤ ꯎꯔꯨꯄ꯭ꯂꯦꯟ ꯃꯅꯨꯡ ꯇꯥꯐꯝꯒꯗꯣ ꯂꯣꯏ ꯌꯦꯡꯊꯣꯔ ꯂꯥꯛꯑꯒꯦ ꯌꯥꯔꯅꯤ ꯐꯔꯦ ꯍꯣꯔꯦꯟ ꯖꯒꯥꯗꯣ ꯌꯧꯔꯀꯥꯟꯗ ꯃꯣꯏ ꯃꯔꯤ ꯎꯁꯜꯂꯛꯑꯒꯦ ꯑꯩ ꯊꯨꯃꯟꯗꯅ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯟꯗꯩ ꯚꯤꯗꯤꯑꯣꯒ ꯅꯝꯕ ꯀꯥꯎꯔꯦ ꯌꯨꯝ ꯈꯔ ꯍꯦꯟꯗꯣꯔꯀꯥꯟꯗꯅꯦ ꯅꯝꯃꯤꯁꯦ 3 hours later ꯕꯤꯠ ꯂꯩꯇꯦꯍꯦ ꯉꯁꯤꯗꯤ ꯏꯌꯥꯔꯄꯣꯔꯠ ꯆꯪꯖꯔꯅꯤ ꯈꯜꯂꯒ ꯗꯥ ꯔꯣꯅꯤ ꯄꯥꯄꯤꯁꯤꯅ ꯊꯣꯃꯥꯁꯁꯦ ꯂꯧ ꯆꯠ ꯂꯩꯔꯝꯗꯅ ꯇꯣꯛꯑꯦ ꯑꯗꯨꯝ ꯉꯁꯥꯏ ꯄꯣꯔꯣꯝꯄꯥꯠꯇ ꯑꯩꯈꯣꯏ ꯏꯌꯥꯝꯕꯝꯒꯤ ꯗꯥꯎꯟ ꯊꯣꯟ ꯍꯣꯏ ꯃꯌꯨꯝꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯔ ꯆꯥꯔꯨꯔꯁꯦꯅ ꯍꯥꯏꯅꯔꯦ ꯃꯥ ꯑꯃꯁꯦ ꯀꯟ ꯂꯣꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯂꯣꯏ ꯁꯨꯝꯗꯔ ꯂꯥꯛꯄꯒꯤ ꯃꯤꯒ ꯃꯥꯜꯂꯝꯗꯕ ꯆꯠꯁꯦ ꯑꯗꯨ ꯏꯗꯤ ꯀꯥꯏꯍꯦ ꯃꯌꯥꯝ ꯑꯩ ꯑꯦꯌꯥꯔꯄꯣꯔꯠ ꯉꯁꯤ ꯆꯪꯕ ꯐꯪꯍꯧꯗ꯭ꯔꯕꯅꯤna ꯑꯩꯅꯁꯨ ꯁꯣꯏꯕ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯌꯥꯎ ꯂꯩꯔꯨꯕ ꯄꯨꯡ 3 ꯃꯥꯡꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯅꯣꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯀꯩꯗ ꯆꯠꯀꯗꯕ ꯂꯩꯔꯗꯤ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯔꯗꯤ ꯑꯩ ꯊꯤꯟꯕ ꯌꯥꯎꯖꯒꯦ ꯑꯩ ꯑꯦꯌꯥꯔꯄꯣꯔꯠꯁꯦ ꯑꯝꯇꯪꯗꯤ ꯆꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯨꯊꯣꯛꯏꯅꯁꯨ ꯋꯥꯕꯤꯒꯅꯣ ꯑꯩ ꯂꯨꯄꯥ 50 ꯂꯩꯀꯣ ꯉꯍꯥꯟꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯎꯠꯈꯤꯕ ꯄꯩꯁꯥ ꯕꯦꯛꯇ ꯌꯥꯎꯕ ꯂꯨꯄꯥ 50ꯗꯣ ꯑꯩꯁꯤꯕꯨ ꯆꯥꯊꯣꯛꯇꯅ ꯊꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯒꯥꯔꯤ ꯚꯔꯥ ꯇꯧꯔ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯤ ꯊꯤꯟꯕꯗꯣ ꯌꯥꯎꯒꯦꯕ ꯌꯧꯔꯦ ꯂꯣꯀꯦꯁꯟ ꯗꯥꯏꯔꯦꯛ ꯖꯒꯥꯕꯨꯗꯤ ꯎꯠꯊꯣꯔꯣꯏ ꯂꯣꯀꯦꯁꯟꯗꯤ ꯄꯣꯔꯣꯝꯄꯥꯠ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯛ ꯀꯔꯤ ꯂꯩꯔꯛꯅꯣ ꯁꯤꯕꯨ ꯀꯥꯎꯔꯦꯅꯦꯍꯦ ꯀꯩ ꯂꯩꯔꯛꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯊꯧꯕꯥꯜ ꯀꯩꯕ ꯊꯋꯥꯟ ꯊꯥꯕ ꯍꯥꯏꯕ ꯆꯨꯝꯃꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯀꯩ ꯂꯩꯔꯦ ꯂꯤꯂꯥ ꯅꯝꯕꯝ ꯂꯩꯔꯦꯀꯣ ꯁꯤꯗ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯅꯝꯕꯝ ꯔꯦꯗꯤꯑꯣ ꯍꯥꯏꯗꯅ ꯚꯣꯀꯦꯜ ꯕꯨꯠꯅꯤ ꯃꯌꯥꯝ ꯗ ꯚꯣꯀꯦꯜ ꯕꯨꯠꯇꯤꯡꯒ ꯍꯥꯏꯗꯣ ꯏꯁꯩꯒ ꯁꯛꯏꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯁꯨꯝꯕꯁꯤꯗꯩꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯁꯤꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯗꯤ ꯄꯨꯔꯥ ꯈꯨꯐꯨꯟ ꯑꯃ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯎꯔꯁꯨ ꯃꯈꯣꯟ ꯄꯥꯛ ꯐꯥꯖꯤꯟꯒꯅꯤ ꯍꯤꯟꯖꯥꯡ ꯂꯩꯕ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯅꯣꯡꯊꯣꯟꯅ ꯀꯟꯅ ꯊꯧꯔꯒ ꯃꯌꯥꯝ ꯕꯟꯒ ꯃꯥꯟꯗ꯭ꯔꯣ ꯑꯩ ꯃꯥꯏ ꯅꯣꯏ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯅꯣꯏꯗꯕꯅꯦ ꯅꯣꯏꯗꯦ ꯀꯩꯅꯣ ꯃꯥꯜꯂꯦ WT ꯄꯦꯀꯦꯠ ꯑꯗꯨꯝ ꯈꯥꯏꯗꯣꯛꯑ ꯅꯝꯁꯤꯜꯂꯛꯄꯒꯤ ꯄꯦꯊꯣꯔꯛꯄꯗꯣ ꯃꯥꯜꯂꯦ ꯉꯛꯀꯁꯦ ꯍꯥꯏꯔꯒ ꯑꯁ ꯑꯩ ꯖꯤꯝ ꯆꯠꯂꯗꯣꯏꯅꯤ ꯀꯥꯏ ꯖꯤꯝꯗ ꯊꯥ ꯀꯌꯥꯒꯤꯔꯣ ꯗꯥꯅꯣꯡꯊꯣꯟ ꯅꯪ ꯃꯤꯡ ꯆꯟꯖꯟꯕꯗꯣ ꯖꯤꯝꯁꯦ ꯆꯠꯀꯗꯕꯅꯦꯕ ꯑꯩ ꯅꯨꯄꯤꯁꯤꯅ ꯌꯥꯗꯕ ꯃꯌꯥꯝ ꯇꯥꯏꯡꯗ ꯋꯥꯂꯤꯕ ꯍꯧꯔꯛꯑꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯛꯑꯁꯦ ꯊꯣꯃꯥꯁꯀ ꯔꯣꯅꯥꯛꯀꯗꯤ ꯃꯅꯤꯡꯗ ꯂꯥꯎꯔꯦ ꯃꯣꯏꯗꯤ ꯀꯦꯃꯦꯔꯥ ꯊꯣꯛꯄ ꯌꯥꯝ ꯏꯀꯥꯏꯕ ꯅꯤꯅꯦ ꯃꯕꯥꯅꯤꯗꯤ ꯑꯗꯨꯅ ꯇꯞꯅ ꯊꯧꯍꯧꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯈꯪꯈꯤꯕꯗꯒꯤ ꯀꯩꯅꯣ ꯇꯥꯟꯊꯣꯛꯂꯛꯇꯣꯏꯁꯦ ꯀꯣꯏꯂꯔ ꯑꯣꯏꯅ ꯇꯧꯁꯤ ꯀꯣꯏꯂꯔ ꯆꯥꯒꯦꯅ ꯈꯟꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜꯁꯤꯗ ꯀꯣꯏꯂꯔꯗꯤ ꯇꯥꯡꯕꯅꯦꯍꯦ ꯇꯥꯡꯉꯁꯨ ꯆꯥꯅꯤ ꯀꯩꯅꯣ ꯉꯥꯅꯨ ꯂꯩꯔꯦ ꯉꯥꯅꯨꯗꯤ ꯆꯥꯈꯤꯗ꯭ꯔꯕꯅꯤꯅ ꯀꯥꯏꯅ ꯀꯜꯂꯛꯇ꯭ꯔꯦ ꯈꯜꯂꯒꯕꯨꯗꯤ ꯆꯥꯔꯛꯄ ꯌꯥꯏ ꯆꯥꯝꯃꯔꯤ ꯁꯥꯔꯒꯦ ꯀꯤꯂꯣꯗ ꯑꯣꯀꯦ ꯌꯥꯏꯅ ꯁꯦꯝꯃ ꯑꯁꯨꯝ ꯉꯥꯅꯨ ꯑꯍꯣꯡꯕꯁꯨ ꯎꯕꯗ ꯇꯨꯡ ꯅꯨꯡꯉꯥꯏꯇꯦ ꯊꯋꯥꯏꯁꯦ ꯀꯩꯅꯣ ꯃꯥꯏꯁꯦ ꯆꯠꯄꯤꯔꯣ ꯂꯩꯁꯤꯕꯣ ꯃꯥ ꯁꯤꯗꯣꯔꯦ ꯑꯣ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯅꯥꯔꯦ ꯅꯥꯔꯕ ꯑꯝꯇ ꯅꯪꯁꯦ ꯉꯥꯅꯨ ꯑꯃꯅ ꯅꯥꯔꯦꯅꯦ ꯍꯥ ꯑꯁꯤ ꯉꯥꯅꯨꯁꯤ ꯑꯗꯨꯝ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯥꯗꯨ ꯄꯨꯔꯥ ꯋꯥꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯋꯟꯗ ꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕꯗꯣ ꯂꯩꯔꯦꯀꯣ ꯉꯥꯅꯨ ꯃꯅꯤꯡꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦꯌꯦ ꯀꯥꯡꯊꯣꯟꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩꯒꯤꯅꯦꯁꯦ ꯀꯅꯥꯝ ꯄꯤꯖꯔꯣꯏ ꯍꯣꯔꯦꯟ ꯆꯥꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯩꯔꯤꯕ ꯖꯒꯥꯁꯤꯅ ꯌꯦꯟ ꯂꯩꯔꯤꯕ ꯖꯒꯥꯁꯤꯅ iOS ꯏꯝꯐꯥꯜꯒꯤ ꯀꯩꯅꯣꯗ ꯑꯣꯄꯣꯖꯤꯠꯇ ꯁꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩ ꯃꯥꯅꯦ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯌꯦꯠꯂꯣꯝꯗ ꯂꯩꯊꯣꯔꯛꯄꯗ ꯁꯤꯗ ꯁꯦꯝꯐꯝ ꯂꯩꯔꯦꯕ ꯑꯩ ꯎꯠꯂꯔꯣꯏꯒꯦ ꯑꯗꯨꯝ ꯃꯃꯤꯠꯃꯛꯁꯤꯅ ꯎꯔꯤꯔꯦꯕ ꯁꯤꯁꯦ ꯃꯤꯅ ꯍꯥꯏꯕꯗꯤ ꯍꯥꯏꯒꯅꯤꯀꯣ ꯁꯥꯅꯤꯅ ꯀꯩꯕꯨ ꯈꯪꯗꯣꯏꯅꯣꯅ ꯑꯩꯗꯤ ꯆꯥꯗꯦꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯗꯦ ꯂꯥꯏꯐꯁꯦ ꯁꯤ ꯑꯩꯈꯣꯏꯗ ꯊꯣꯛꯄ ꯍꯥꯏꯗꯤ ꯃꯤꯗ ꯊꯣꯛꯄ ꯍꯥꯏꯗꯤ ꯅꯣꯏ ꯍꯟꯗꯛ ꯂꯥꯛꯑꯅꯤ ꯊꯣꯛꯑꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯌꯥꯅꯤ ꯅꯦ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯅꯤ ꯆꯦꯂꯦꯟꯖ ꯇꯧꯕꯅꯦ ꯊꯔꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯃꯥꯁꯀ ꯔꯣꯅꯥꯛꯀꯅ ꯐꯝꯃꯒ ꯌꯦꯡꯉꯦ ꯑꯁꯣꯝꯗꯗꯤ ꯍꯤꯟꯖꯥꯡ ꯀꯟꯅ ꯁꯦꯝꯍꯧꯔꯤꯃꯤ ꯊꯣꯡ ꯊꯥꯛꯅꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯕꯛ ꯑꯃ ꯊꯣꯛꯎꯒꯦ ꯍꯥꯏꯔꯝꯃꯒ ꯁꯨꯝ ꯊꯔꯣꯏ ꯆꯥꯊꯣꯛꯂꯤꯕ ꯀꯥꯕꯗꯤ ꯑꯩꯅ ꯀꯥꯔꯦ ꯑꯩꯅ 100ꯀ 16ꯂ 169 ꯆꯨꯞꯄꯦ ꯏꯃꯥꯟꯅꯕꯤꯅ 100ꯀ 4 ꯆꯨꯞꯄꯦ ꯑꯗꯨꯁꯨꯗꯤ ꯋꯥ ꯉꯥꯡ ꯂꯩꯕꯤꯅꯤ ꯒꯥꯏꯁ ꯃꯥꯏ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯗꯤ ꯇꯞꯅ ꯐꯣꯜ ꯕꯦꯛ ꯇꯧꯔꯤꯅꯦ 80 ꯁꯨꯕ ꯂꯥꯏ ꯈꯨꯔꯨꯝꯁꯤꯅꯁꯨ ꯑꯩꯅ 80 ꯊꯣꯃꯥꯁꯅ ꯁꯥꯈꯤ ꯑꯩ ꯍꯥꯏꯀꯣ ꯚꯥꯏ 80 ꯁꯨꯕ ꯌꯦꯡꯁꯦꯅ ꯑꯗꯨꯕꯨ ꯐꯔꯦ ꯑꯩꯅ ꯉꯝꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯁꯤꯟꯗꯤ ꯈꯔ ꯊꯥꯔꯦ ꯃꯌꯥꯝ ꯀꯦꯃꯦꯔꯥꯁꯤ ꯈꯔ ꯈꯪꯗꯦ ꯏꯄꯥꯟꯁꯤ ꯐꯖꯕꯗ ꯑꯩꯈꯣꯏ ꯑꯩꯁꯦ ꯀꯦꯃꯦꯔꯥ ꯊꯣꯛꯇꯕꯅꯤ
ꯃꯌꯥꯝ ꯅꯨꯡꯗꯥꯡꯁꯤ ꯏꯝꯐꯥꯜꯗ ꯀꯣꯏꯊꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯅꯤ ꯍꯩꯕꯣ ꯑꯩ ꯌꯨꯝꯗꯣꯝꯗ ꯑꯩꯈꯣꯏ ꯚꯤꯂꯦꯖ ꯂꯣꯝꯗ ꯍꯥꯏꯖꯒꯤꯅꯤ ꯈꯟꯕꯗ ꯇꯜꯂꯦꯍꯦ ꯐꯖꯔꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯄꯨꯡ 10:30 ꯄꯨꯡ 10:30 ꯆꯠꯂꯦꯀꯣ ꯑꯩꯁꯤ ꯌꯨꯝ ꯌꯧꯕꯗ ꯚꯤꯗꯤꯑꯣ ꯃꯈꯥꯁꯨ ꯅꯝꯊꯗ꯭ꯔꯦ ꯐꯖꯅ ꯉꯁꯥꯏꯒꯤꯗꯣ ꯃꯤ ꯃꯌꯥꯝ ꯄꯨꯜꯂ ꯂꯥꯡ ꯂꯩꯔꯕꯅꯤꯅ ꯈꯪꯉꯤꯕ ꯏꯃꯣ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯍꯣꯠ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛ ꯑꯦꯁꯤ ꯄꯥꯟꯕꯩ ꯂꯧꯖꯔꯝꯅꯦ ꯅꯨꯃꯤꯗꯥꯡ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯂꯧꯔꯅꯤ ꯁꯤꯗ ꯊꯣꯃꯥꯁ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯅꯤꯁꯥ ꯆꯥꯕ ꯃꯥꯜꯂꯝꯒꯅꯤ ꯅꯤꯁꯥ ꯆꯥꯕ ꯅꯠꯇꯦ ꯃꯥꯁꯦ ꯏꯁꯝ ꯁꯝꯖꯕꯅꯤ ꯃꯄꯥꯟ ꯂꯝꯗ ꯊꯥ 3ꯃꯨꯛ ꯂꯩꯔꯨꯔꯦꯀꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯆꯤꯡ ꯀꯥꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯏꯁꯩ ꯌꯥꯝ ꯁꯛꯄꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯩ ꯆꯠꯄꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯕ ꯏꯃꯥꯟꯅꯕꯁꯤꯁꯨ ꯃꯥꯁꯨ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯏꯁꯤꯡ ꯂꯥꯟꯃꯤꯅꯦ ꯃꯌꯥꯝ ꯍꯦꯝꯕꯣꯏꯒꯤ ꯁ꯭ꯀꯤꯠꯇꯁꯨ ꯃꯇꯦꯛ ꯀꯥꯎ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯍꯟꯗꯛꯁꯨ ꯃꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯃꯈꯥ ꯆꯠꯊꯕ ꯑꯗꯨꯒꯤ ꯄꯨꯔꯥ ꯃꯁꯥꯁꯦ ꯁꯨꯝꯗꯔ ꯂꯥꯛꯑꯦ ꯁꯦꯡꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯊꯣꯛꯄꯩ ꯋꯥꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯃꯤꯉꯣꯟꯗ ꯖꯁ ꯇꯧꯕ ꯅꯠꯇꯦ ꯁꯦꯡꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯗꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯕꯗꯨꯃ ꯃꯤꯗꯤꯌꯝꯇ ꯅꯠꯇꯦ ꯅꯨꯄꯤꯅꯕꯨꯗꯤ ꯑꯝꯇ ꯌꯥꯔꯛꯇꯦ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯥꯛꯄ ꯅꯨꯄꯤꯁꯦ ꯃꯔꯤ ꯍꯥꯏꯌꯦ 10ꯃꯨꯛ ꯄꯔꯦꯡ ꯃꯔꯤ ꯍꯥꯏꯌꯦ ꯕꯛ ꯑꯅ 10ꯃꯨꯛꯁꯦ ꯔꯤꯖꯦꯛ ꯂꯣꯏꯅꯃꯛ ꯁꯦꯠ ꯂꯥꯎ ꯇꯧꯔꯛꯄ ꯌꯥꯕꯤꯔꯛꯇꯕꯗꯣ ꯑꯩꯈꯣꯏ ꯀꯩꯝ ꯈꯟꯖꯗꯦ ꯃꯤꯅ ꯈꯤꯇꯪꯒꯨꯝꯕ ꯅꯨꯄꯤꯅ ꯉꯥꯡꯉꯦ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯉꯦꯍꯦ ꯅꯠꯇꯦ ꯅꯨꯄꯤꯅ ꯌꯥꯔꯛꯇꯕꯁꯦ ꯀꯩꯝ ꯈꯟꯗꯦꯕ ꯀꯅꯥ ꯂꯩꯔꯤ ꯃꯥꯂꯦꯝꯁꯤꯗ ꯄꯣꯠꯂꯨꯝ ꯄꯨꯗꯕ ꯃꯤꯑꯣꯏꯕꯕꯨ ꯁꯦꯠ ꯌꯥꯝ ꯑꯣꯏꯃꯗ꯭ꯔꯣ ꯆꯩꯅ ꯃꯈꯜ ꯃꯥꯟꯅꯗꯕꯅꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯦꯠꯅꯕꯅꯤ na 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 para samhang dusu mapatongdagi oidaba wahing akhri taramoigi jimbada thokliba haini nangbu nungsi mikukuding nungsi punjakuding nungsi amoy sena nungsi haini nangbu nungsi mikukuding nungsi punjakuding nungsi amoy sena nungsi मैम हलको सके हलको ngambra sakpa हलको तो sakpa ngambre ko मैम kadang lawan मैम हलको sakpa ngambre ke मैम अरे हल्ला baik kan lawan juga deh tapi sebagai insing lagi dia lawan tapi sampai mati Kanduna ningsing laglay adungay matamdo ay ibu kaya dakan jakiba pelatare hau kraba matamdo ay nadi kayara lenakiba alako amukan irase ajare alako amukan irase ajare temsin bangamda kapsaki
China cái đó ở mi cốc cả ra cái nó khai cơ Adudi ma'am honong damba na khoi du ot khibai wari ma tem tang isoi na saga tam jawa guys dubai nong damba da waro de Chamna da waro. ai no waro se ai no waro do mi tale tre alap te udira alap kai sei yam khaba mandro alap kai Matanggi safuna humkrabanangi thamoibu Kanada taina rugani wakafam leitravada Matanggi safuna humkrabanangi thamoibu Kanada taina rugani wakafam leitravada Nangi saktamna mohalawa ise Nisingdawa oyu Nungsibinan na halibu Mayam, ako'y kita mo ba sina? Usamgi, leplo ne nang natawag sa piro oye. Ay, padi, sasan ko, magibita. Dati, mura kasi imana ba ne? Imana ba? Kasi imana kalak po, imana ba nagsabita ne? Chengla ahing kuding, chikla mafam kuding, nanggiwakal na may cha oi na lele Leita from kang hande Pota from kang hande Laklong ay ginata Hay na ginusiwahay Hay do pangamjadaba Nang naifam na Hey! Leplo ne nang ay imanda Fondok lagi nungsi haya Laklo ne nanda Olano manglan kuni Ho bang depan Aralin po ba sa tiba Musin mo ba yung telon Nang tagiwa kalkalingay Kaurure lairi paba Bisa kalau. San binone nga sidi kuzinse Nel polis maju TikTok sere ikut sidi Nang buhay gini kanda Sinagkibani daw ay show At chat pala may rigong Oy halay bumi ng barangay Ngasing na karigining singli ay namu Pagkaro ifam dagilap na Mafam kanda na amang balambira Chalure nung
nangina family Mukbang na taure Ngasigi tayo bang sila eidi naman Galak chao batai bangna uduna yang kiri kalumara Inti birangi mai tom se galak chao batai bangna uduna yang kiri kalumara Lotuna tamling le tanga Sat khane hzik nga lega sei sur kai ba khara tak tak sak chalam ma ko zik ayum da han ba ki dong ta sem sa bo re na yum da ho bi khoi chang e da na pai adu di paisa jang na pi bi ya de ba mam bora sa je khoi na ho ba sang pa ni Thomas kai ba ni na Thomas si siang re ji camera mang da suk ta taw ya ra ma ji amma le ma tang chai aduga mo ngi ngas khoi bro ga ngo ba na sala ko ji ba ka do Ma'am, singju je sile ko. Aduga singju kala kada mo misina sida amma anni ahum. Madi rik thamu kai upa lep tan sa da ya. Big boy ki bora je haw boni ko. Sa khan jang je bora te french fries ne ka kan. Sidi french fries at is di kong bo fry ni ka. Kong ba. Ta sele je phare di guys. Phare me ang si di blog se sai matang di lo selage. Video je namada no ni ju sange. Edit tawbadaju fazna gyan tan taw phangdre ko sin jela tawre ko aduna video jaiju batman tadre dam badaju batman tadra min aduna nungai su nungai tu sum bit ta yengshila se adu di mathang damu thenarase dang dang